ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯁꯔꯨꯛ ꯑꯍꯨꯝꯅ ꯁꯥꯕꯅꯤ. ꯁꯔꯨꯛ ꯑꯃꯈꯛꯇꯪꯅ ꯁꯥꯕ ꯅꯠꯇꯦ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯔꯨꯛ ꯑꯍꯨꯝꯃꯛ ꯋꯥ ꯉꯥꯡꯕ ꯉꯝꯃꯤ. ꯃꯁꯤ ꯈꯔ ꯆꯃꯝꯅꯕ ꯌꯥꯏ. ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯅꯪꯗꯤ ꯊꯋꯥꯏꯅꯤ. ꯏꯁ꯭ꯋꯔꯗꯤ ꯊꯋꯥꯏꯅꯤ. ꯃꯔꯨ ꯑꯣꯏꯅ ꯅꯪ ꯑꯁꯦ ꯊꯋꯥꯏꯅꯤ. ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯂꯩ. ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯋꯥꯈꯜꯒ ꯅꯪꯒꯤ ꯊꯋꯥꯏꯒ ꯈꯦꯠꯅꯩ. ꯅꯪꯅ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯂꯩꯅꯅꯕ ꯂꯥꯛꯀꯗꯕ ꯃꯐꯝ ꯑꯗꯨ ꯅꯪꯒꯤ ꯊꯋꯥꯏꯗꯅꯤ. ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯊꯕꯛ ꯇꯧꯕ ꯊꯧꯖꯥꯜ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯁꯦꯡꯕ ꯑꯣꯏꯍꯟꯕꯤꯔꯦ, ꯃꯔꯝꯗꯤ ꯁꯦꯡꯗꯕ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯃꯍꯥꯛꯅ ꯂꯩꯕ ꯌꯥꯔꯣꯏ. ꯑꯗꯨꯅ ꯅꯪꯅ ꯅꯧꯅ ꯄꯣꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯒꯤ ꯅꯨꯡꯗ ꯑꯅꯧꯕ ꯃꯆꯠ ꯑꯃ ꯂꯥꯛꯀꯅꯤ. ꯑꯔꯤꯕ ꯋꯥꯔꯦꯞꯄꯗ ꯑꯣꯏꯕꯒꯨꯝꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯋꯥꯌꯦꯜ ꯌꯥꯊꯪ ꯂꯩꯇꯕꯗꯤ ꯅꯠꯇꯦ. ꯍꯥꯏꯔꯤꯕ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯈ꯭ꯔꯕ ꯋꯥꯌꯦꯜ ꯌꯥꯊꯪꯅꯤ. ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯁꯤꯗꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯌꯥꯊꯪꯅꯤ. ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯒꯗꯕ ꯋꯥꯌꯦꯜ ꯌꯥꯊꯪ ꯅꯠꯇꯦ. ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯂꯩꯅꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯐꯕ ꯇꯧꯅꯤꯡꯕ ꯑꯗꯨ ꯂꯥꯛꯈ꯭ꯔꯦ. ꯑꯗꯨꯅ ꯅꯪꯒꯤ ꯁꯔꯨꯛ ꯑꯃꯅꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯐꯕ ꯇꯧꯅꯤꯡꯗꯨꯅꯇ ꯂꯩ. ꯃꯦꯊ꯭ꯌꯨ 13:24ꯅ ꯍꯥꯏ, ꯊꯋꯥꯏꯅꯗꯤ ꯃꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡꯅꯗꯤ ꯁꯣꯜꯂꯤ. ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯂꯩ. ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ, ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯑꯣꯏꯕ ꯑꯇꯟꯕ ꯑꯣꯏꯖꯕ ꯊꯤꯕ ꯍꯛꯆꯥꯡ ꯑꯃ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯑꯅꯧꯕ ꯑꯐꯕꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕు ꯍꯦꯛ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ. ꯃꯔꯝꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯟꯖꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯞ ꯑꯗꯨꯝ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯅꯪꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯗꯕ ꯑꯗꯨꯒꯨꯝꯅ ꯑꯣꯏꯗ꯭ꯔꯦ. ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯟꯅꯅ ꯀꯔꯤꯁꯨ ꯅꯪꯅ ꯈꯪꯂꯝꯗꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. ꯑꯗꯨꯒ ꯃꯁꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯅꯪꯅ ꯈꯟꯕꯗ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ. ꯅꯪꯒꯤ ꯁꯔꯨꯛ ꯑꯃꯅꯗꯤ ꯑꯐꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯂꯕꯁꯨ ꯅꯪꯒꯤ ꯑꯇꯣꯞꯄ ꯁꯔꯨꯛ ꯑꯃꯅꯗꯤ ꯐꯠꯇꯕ ꯇꯧꯅꯅꯕ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯏꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯇꯧꯅꯅꯕ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯏꯟꯁꯤꯜꯂꯤ. ꯅꯪ ꯑꯅꯧꯕ ꯍꯩꯅꯕꯤ ꯑꯃ ꯂꯥꯛꯇ꯭ꯔꯤ. ꯅꯪ ꯆꯨꯝꯅ ꯋꯥꯈꯜ ꯈꯟꯕ ꯍꯩꯇ꯭ꯔꯤ. ꯑꯗꯨꯅ ꯅꯪꯅ ꯑꯐꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯂꯕ ꯐꯥꯎꯕ ꯅꯪꯅ ꯃꯗꯨ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯅꯪꯉꯣꯟꯗ ꯅꯔꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ. ꯑꯗꯨꯒ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯣꯡꯗꯣꯛꯄꯗ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄꯗ ꯅꯪꯕꯨ ꯊꯤꯟꯊꯍꯜꯂꯤ. ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯅꯥꯏꯗꯕ ꯃꯈꯥ ꯍꯦꯟꯅ ꯇꯥꯊꯅꯕ ꯃꯑꯣꯡꯗ ꯁꯩꯇꯥꯟꯅ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜꯅ ꯔꯣꯃꯤꯌꯥ 8ꯇ ꯅꯩꯅꯔꯤ. ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯇꯧꯅꯤꯡꯕ ꯑꯗꯨ ꯑꯩ ꯇꯧꯕ ꯉꯝꯗ꯭ꯔꯦ. ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯑꯗꯨ ꯑꯩꯅ ꯇꯧꯏ. ꯑꯩꯉꯣꯟꯗ ꯁꯣꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯐꯔꯦ, ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯑꯗꯨ ꯑꯩꯅ ꯇꯧꯔꯕꯗꯤ ꯃꯗꯨ ꯇꯧꯔꯤꯕ ꯑꯗꯨ ꯑꯩꯅ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡꯅꯅꯤ. ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯗꯅ ꯋꯥꯈꯜ ꯌꯥꯊꯪ ꯑꯃ, ꯑꯗꯨꯒ ꯍꯛꯆꯥꯡꯗꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯌꯥꯊꯪ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤ. ꯄ꯭ꯔꯚꯨꯗ ꯅꯪ ꯈꯔ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯃꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯤ. ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯔꯣꯃꯤꯌꯥ 8:30 ꯑꯗꯨ ꯑꯩꯅ ꯄꯥꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯤ. ꯑꯗꯨꯕꯨ ꯔꯣꯃꯤꯌꯥ 3:8 ꯑꯃꯁꯨꯡ 9 ꯑꯁꯤ ꯕꯥꯏꯕꯜꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯅꯤ. ꯌꯥꯝꯅ ꯑꯩ ꯊꯥꯖꯩ. ꯔꯣꯃꯤꯌꯥ 3:8-9 ꯑꯁꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯅꯪꯒ ꯆꯠꯃꯤꯟꯅꯒꯗꯕ ꯂꯝꯕꯤ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯀꯌꯥ ꯑꯃ ꯂꯩ. ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ
Romiya 6 hairi madudi Kristada lairiba aikhoi papta sikhrabani. Pap sikre haina masida haide. He papti prithibi taibangpal asida phajana adum hingduna lei aikhoibu themnanaba madu adum haujiksu adum lei tasengna hairabada athemba aikhoida lakani haina Bible na hairi. Aduna athemba adu lakpa matamda maduda aikhoina khudi thirudanaba aikhoida Ishwarna isa khudum zanjabagi mahai adu pibire Ishwargi pangalgi mapanna aikhoina madugi mathakta panba ngamgani. Masimak aikhoina matam chuppada taugadabani ai thembada pisinjaroi haina haibiyu. Makhoina hairiba asi taugadaba miyoi khara amadi maningda leire. Maduna aikhoi isa ithantabu gyan tajadrabasu aikhoigi saruk amanadi aranba tauninglabsu saruk amanadi achumba tauningduna leiri. Papti sidri adubu aikhoigi saruk amadi papta sire. Aranbaga mari suklei leiningdaba aikhoigi saruk amalei masidi nangi karamba sarukno haibada Jisu Kristigi igi mapanna mahaki thauzalgi khudol aduna Ishwargi maphamda sumhanbikhraba adubuni. Pap ikhang khangdaba mahakna aikhoigidamak pap oibiraktuna aikhoibu Kristada Ishwargi dharma chenba oihanbiri. Ishwarna masigi khudol asi karigidamak ahauba pibikhribano. Maram asinani nangonda pikidaba potsak ama Ishwarna nangondagi hekta puthorau hairoi. Aduna ahanbada Ishwarna aikhoida ngakpi heiba utpire aduga Ishwarna aikhoibusu ngakpi heiba mising oiba pami. Ishwarna aikhoida maram suklei leitana nungsibiba utpiduna aikhoinasu atopabu maram suklei leitana nungsibiba adu Ishwarna aikhoidagi pami. Mahakna aikhoida thauzal utpire aduna aikhoida nakhoi thauzal leiba mising oiyu haina haiba yananaba dharmagi oiba aphaba achumba thabak tau haina aikhoida mahakna haiba yananaba mahakna aikhoibu dharma chenba oihanbire. Aikhoida mahakna dharma chenba pinabidragadi mahakna aikhoida dharma chenba thabak tau haina hairoi. Aduna nang aina aphaba achumba tauba ngamlagadi aikhoi mi singbu nungsiba ngamgani. Thawaigi mahai khudingmak aikhoigi nungda leirabani adubu makhoi maru amagumna leiribani. Ishwargi leibaktadi tapna tapna chaukhatlakpagi niyomgi matung inna chatnai. Ahanbada maru aduga maru adu ising saibigadabani aduga nangna Ishwarga loinana maru adudagi sengdaba napi adu maru lauthokhigadabani. Adudagi maru adugi mathakta nungsagi mangal tahangadabani. Adudagi maru adu chaukhatlakani aduga matam kharadi madukari amatta oidabagumna nangna khanba yai maramdi leimaida nang kari amatta uroi adubu leinungdadi maradi tatharibani. Bible na hai madudi aikhoi Ishwargi nungsibada mara tathagadabani. Ishwargi wahaidasu aikhoi mara tathagadabani. Mark marida maru hunba leibak makhal marigi matangda yauri. Aduga makhalsing adugi marakta amadi karambano haibada yamna mathum marang hauduna hekta hoi 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 ai yazare haina yamna thuna haigali adubu madugi mara adudi tathade. Aduga wahai aduna maram oiduna ot naiba lakpa matamda khudi thiduna tukhi. Masidi karamba mino hairabada church tadi famlaga Ishwarna taugadaba angak pasing adugi damaktadi khubak khui adubu thawaida chaukhatpagi haibe inbagi amasung kathokpagi oiba pautaksingdi tasengna makhoi taningde. Makhoidi nungaibagi damaktadi hoi hoi ngaktani adubu awa anagi matamdadi kari maramginu wahaigi maramna nangna Christian oiduna Ishwargi wahaida lepsarage haina warepa matamda lai fatabana harauduna nangbu taramna oknanaba carpet angangbaga nangidamak mahakna thabigani haina khanganu. Adugi mahutta nangbu sangyengani
ꯌꯦꯛꯅꯕꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯀꯅꯤ, ꯅꯪꯉꯣꯟꯗ ꯑꯣꯠ ꯅꯩꯕ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯇꯧꯕꯒꯤꯗꯃꯛ ꯑꯩ ꯑꯣꯠ ꯅꯩꯕ ꯅꯪꯈꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯥ ꯇꯁꯦꯡꯅ ꯇꯥꯍꯧꯗ꯭ꯔꯒꯗꯤ ꯃꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯒꯗꯕ ꯑꯗꯨ ꯈꯨꯗꯤ ꯊꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛ ꯊꯣꯛꯂꯤꯕꯅꯣ? ꯃꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯣꯛꯂꯕꯗꯤ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯉꯨ꯫ ꯍꯦꯂꯦꯂꯨꯌꯥ! ꯏꯁ꯭ꯋꯔꯗꯤ ꯊꯥꯖꯕ ꯌꯥꯕ ꯏꯁ꯭ꯋꯔꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅꯗ ꯂꯩꯌꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯗ ꯊꯣꯛꯂꯒꯗꯤ, ꯑꯗꯨꯅ ꯃꯔꯥ ꯇꯥꯊꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯪꯏ, ꯃꯍꯩ ꯌꯥꯟꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯆꯪꯏ꯫ ꯉꯁꯤ ꯅꯩꯅꯒꯗꯧꯔꯤꯕ ꯍꯛꯆꯥꯡꯒꯤ ꯃꯆꯠ ꯑꯗꯨꯗꯤ ꯉꯥꯏꯉꯝꯗꯕ ꯑꯃꯁꯨꯡ ꯍꯥꯊꯨ ꯇꯧꯕꯅꯤ꯫ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯃꯆꯤꯟꯒ ꯃꯈꯨꯠꯀ ꯃꯥꯟꯅꯗꯦ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ꯭ꯔꯥ? ꯀꯔꯝ ꯀꯥꯟꯗꯅꯣ ꯏꯁ꯭ꯋꯔ? ꯀꯔꯝ ꯀꯥꯟꯗꯅꯣ ꯏꯁ꯭ꯋꯔ? ꯆꯔꯆꯇꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩ ꯍꯥꯏꯅ ꯁꯛꯂꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒ ꯅꯪ ꯑꯁꯥꯡꯕ ꯈꯣꯡꯆꯠ ꯑꯃꯒ ꯆꯠꯃꯤꯟꯅꯕ ꯌꯥꯎꯔꯕ꯭ꯔꯥ? ꯃꯗꯨ ꯌꯥꯝꯅ ꯋꯥꯗ꯭ꯔꯅꯦ? ꯃꯈꯣꯏꯒꯤ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯑꯩꯈꯣꯏ ꯌꯧꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯌꯧꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯏꯁ꯭ꯋꯔꯗ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯍꯥꯛꯅꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯨꯡ ꯐꯥꯔꯛꯄ ꯐꯥꯎꯕ ꯑꯁꯥꯡꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯄꯗ ꯃꯤꯁꯛ ꯑꯃꯅ ꯑꯉꯥꯡ 2-3ꯒ ꯂꯣꯏꯅꯅ ꯆꯠꯄ ꯃꯇꯝꯗ ꯋꯥꯕ ꯑꯗꯨꯒꯨꯝꯅ ꯋꯥꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯃꯗꯨꯗꯤ ꯈꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯒꯤ ꯃꯍꯩꯅꯤ, ꯑꯗꯨꯒ ꯑꯆꯨꯝꯕ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯕꯁꯤꯗꯤ ꯊꯋꯥꯏꯒꯤ ꯃꯍꯩꯅꯤ꯫ ꯅꯨꯡꯁꯤꯕ, ꯍꯔꯥꯎꯕ, ꯏꯪꯊꯕ, ꯀꯨꯏꯅ ꯈꯥꯡꯕꯤꯕ, ꯑꯗꯨꯒ ꯈꯥꯡꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯉꯥꯏꯕ ꯉꯝꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ, ꯅꯪ ꯉꯥꯏꯕ ꯉꯝꯒꯗꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯒꯦꯔꯥ ꯄꯥꯝꯂꯣꯏꯔꯥ, ꯐꯖꯅ ꯉꯥꯏꯕ꯭ꯔꯥ ꯊꯤꯅ ꯉꯥꯏꯒꯦꯔꯥ, ꯉꯥꯏꯕ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯉꯁꯤ ꯃꯤꯔꯣꯜꯂꯒ ꯍꯌꯦꯡ ꯍꯦꯛꯇ ꯑꯉꯥꯡ ꯎꯅꯕ ꯉꯝꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣই ꯍꯤꯔꯝ ꯀꯌꯥꯗ ꯃꯤꯔꯣꯟꯕ ꯌꯥꯏ꯫ ꯃꯪꯂꯥꯟ ꯑꯃꯁꯨꯡ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏꯗ ꯃꯤꯔꯣꯟꯕ ꯌꯥꯏ, ꯑꯗꯨꯒ ꯃꯤꯔꯣꯟꯕ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯃꯗꯒꯤ ꯍꯧꯔꯛꯄꯅꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯤꯚꯝ ꯑꯃꯗꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯃꯗꯒꯤ ꯑꯃꯗ ꯍꯣꯡꯕꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯄꯣꯛꯂꯝꯗꯥꯏꯗ ꯂꯥꯛꯄ ꯑꯅꯥꯕ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯥꯕ ꯑꯅꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯐꯝ ꯑꯁꯤꯅꯤ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯀꯤꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯗꯣꯛꯇꯔꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯏꯪꯊꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯝꯕ ꯌꯥꯏ, ꯍꯦ ꯑꯄꯪ, ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯏꯟꯊꯔꯒ ꯑꯩꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯅꯤ꯫ ꯑꯃꯨꯛ ꯍꯦꯟꯅ ꯏꯟꯊꯔꯣ ꯍꯥꯏꯔꯒꯅꯨ꯫ ꯅꯪꯒꯤ ꯃꯪꯂꯥꯟꯒꯤ ꯀꯔꯝꯕ ꯃꯤꯔꯣꯟꯕꯒꯤ ꯐꯤꯚꯝꯗ ꯅꯪ ꯂꯩꯔꯤꯕꯅꯣ? ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯗꯨ ꯃꯇꯝ ꯆꯪꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯇꯞꯅ ꯇꯞꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯏ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯌꯧꯔꯛꯅꯕꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯅ ꯃꯤ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯃꯈꯥꯡꯗ ꯂꯩꯍꯧꯕ ꯍꯧꯔꯛꯄꯗꯤ ꯀꯌꯥ ꯑꯔꯨꯕ ꯑꯣꯏꯗꯦ꯫ ꯅꯁꯥꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯍꯧꯖꯒꯅꯤ꯫ ꯍꯦ ꯑꯅꯧꯕꯅꯤ ꯌꯥꯏ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯅꯁꯨ ꯅꯪꯕꯨ ꯌꯥꯒꯅꯤ꯫ ꯍꯦ ꯃꯗꯨ ꯐꯩ, ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯗꯨ ꯐꯩ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯣꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯃꯁꯨꯡ ꯅꯪꯒꯤ ꯑꯋꯥ ꯑꯅꯥ ꯈꯛꯇꯗꯨꯒ ꯂꯩꯍꯧꯔꯅꯤ, ꯑꯗꯨꯒ ꯅꯪ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯗꯨ
ꯃꯥꯌꯣꯛꯅꯔꯒ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯆꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯃꯈꯥꯡꯗ ꯅꯪ ꯂꯩꯍꯧꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯪꯅ ꯋꯥꯔꯦꯞꯆꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯈꯨꯕꯥꯛ ꯈꯨꯕ ꯌꯥꯕ ꯊꯥꯒꯠꯄ ꯌꯥꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯊꯨꯅ ꯅꯉꯣꯟꯗ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯊꯋꯥꯏꯗ ꯊꯧꯅꯥ ꯂꯩꯕ ꯃꯤ ꯀꯌꯥ ꯑꯩ ꯎꯖꯅꯤꯡꯉꯤ꯫ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯍꯟꯊꯗꯨꯅ ꯂꯃꯈꯥꯡꯗ ꯊꯥꯗꯣꯛꯂꯝꯕ ꯑꯗꯨ ꯑꯩ ꯁꯨꯛꯇꯧ ꯇꯧꯖꯔꯣꯏ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯂꯃꯈꯥꯡꯗ ꯊꯥꯗꯣꯛꯂꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏ꯫ ꯄꯥꯎꯔꯧ 12:5 ꯆꯦꯛꯁꯤꯟꯅ ꯊꯧꯔꯥꯡ ꯇꯧꯕꯅ ꯁꯣꯏꯗꯅ ꯃꯔꯥꯡ ꯀꯥꯏꯍꯜꯂꯤ, ꯑꯗꯨꯕꯨ ꯇꯍꯥ ꯇꯧꯕ ꯈꯨꯗꯤꯡ ꯂꯥꯏꯔ ꯆꯨꯊꯍꯜꯂꯤ꯫ ꯄꯥꯎꯔꯧ 18:10 ꯋꯥ ꯉꯥꯡꯕꯗ ꯑꯅꯝ ꯀꯟꯕ ꯃꯤ ꯅꯍꯥꯛꯅ ꯎꯔꯕ꯭ꯔꯥ? ꯃꯉꯣꯟꯗꯒꯤ ꯑꯄꯪꯕ ꯃꯤꯅ ꯍꯦꯟꯅ ꯑꯁꯥ ꯂꯩ꯫ ꯑꯩꯈꯣꯏꯅ ꯇꯍꯥ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯣꯏꯒꯟꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤ ꯉꯝꯂꯣꯏ ꯈꯟꯊꯗꯕ ꯋꯥꯔꯦꯞ ꯂꯧꯕ ꯑꯗꯨꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯣꯛꯀꯜꯂꯤ꯫ ꯖꯨꯂꯥꯏ 4ꯗ ꯊꯥꯕ ꯕꯣꯝꯕꯨꯂꯥꯒꯨꯝꯕꯅꯤ ꯃꯁꯤꯗꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯚꯥꯡ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯃꯇꯝꯗꯗꯤ ꯋꯥꯔꯦꯞ ꯑꯃ ꯍꯦꯛꯇ ꯂꯦꯞꯁꯤꯜꯂꯤ꯫ ꯑꯣ ꯍꯣꯏ ꯄ꯭ꯔꯚꯨ ꯊꯥꯒꯠꯆꯔꯤ, ꯑꯩ ꯃꯗꯨ ꯄꯥꯡꯊꯣꯛꯂꯒꯦ, ꯍꯣꯏ ꯃꯗꯨ ꯑꯩ ꯇꯧꯔꯒꯦ꯫ ꯍꯜꯂꯦꯂꯨꯌꯥ! ꯃꯟꯗꯦꯗ ꯌꯦꯡꯂꯒꯦ, ꯃꯊꯪꯒꯤ ꯆꯍꯤꯗꯒꯤ ꯊꯕꯛ ꯍꯧꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ, ꯑꯩ ꯁꯦꯟꯗꯣꯟꯗꯒꯤꯗꯤ ꯏꯅꯤꯡꯇꯝꯂꯒꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯦꯞꯇꯨꯅ ꯈꯟꯊꯗꯅ ꯄꯉꯥꯡꯗ ꯉꯥꯡꯏ꯫ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯈꯟꯊꯗꯅ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯊꯣꯛꯏ꯫ ꯃꯁꯤ ꯀꯌꯥ ꯀꯨꯏꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯊꯗꯅ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯊꯣꯛꯏ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯈꯪꯗꯅ ꯏꯁ꯭ꯋꯔꯗ ꯑꯩꯅ ꯍꯣꯏ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯈꯟꯕꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯅ ꯈꯪꯗꯕꯁꯦ ꯑꯐꯕꯁꯨ ꯑꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯧꯕꯗꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯂꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ, ꯌꯥꯔꯦ ꯈꯨꯝꯖꯤꯟꯕꯤꯔꯣ, ꯑꯩ ꯃꯁꯤ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯏ ꯃꯗꯨꯗꯤ ꯑꯌꯥꯝꯕꯅ ꯃꯇꯝ ꯀꯨꯏꯅ ꯆꯪꯂꯣꯏ ꯍꯥꯏꯕꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯇꯝ ꯆꯪꯏ, ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯑꯃꯁꯨꯡ ꯍꯦꯟꯅ ꯂꯨꯕ ꯍꯦꯜꯂꯤ꯫ ꯑꯉꯥꯡ ꯁꯨꯛꯎꯟ ꯎꯅꯗ꯭ꯔꯤꯕꯁꯤꯡꯅ ꯑꯉꯥꯡ ꯎꯅꯅꯤꯡꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯩ꯫ ꯑꯩ ꯑꯉꯥꯡ ꯑꯃ ꯐꯪꯗꯧꯔꯦ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯎꯅꯕ ꯃꯇꯝꯗꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯉꯥꯡ ꯎꯅꯖꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗꯗꯤ ꯑꯣ ꯐꯔꯦ, ꯅꯪ ꯑꯃꯨꯛ ꯑꯉꯥꯡ ꯐꯪꯅꯤꯡꯉꯤ꯫ ꯃꯔꯝꯗꯤ ꯑꯀꯣꯟꯕꯗ ꯐꯪꯕ ꯃꯍꯩ ꯑꯗꯨꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯔꯨꯕꯗ ꯃꯥꯡꯖꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯀꯣꯟꯕꯗ ꯐꯪꯕ ꯃꯍꯩ ꯑꯗꯨꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯈꯥꯡꯕꯗ ꯃꯥꯡꯖꯕ ꯂꯩꯇꯦ꯫ ꯃꯌꯥꯝ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯇꯧꯅꯅꯕ ꯀꯧꯕꯤꯕ ꯏꯊꯧ ꯑꯗꯨ ꯇꯧꯕꯗ ꯂꯃꯈꯥꯡꯗ ꯊꯥꯗꯣꯛꯂꯝꯃꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯌꯥ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛꯁꯤꯡ ꯑꯗꯨ ꯈꯟꯕꯗ ꯐꯥꯎꯕ ꯋꯥꯏ, ꯑꯗꯨꯕꯨ ꯑꯋꯥꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯂꯃꯈꯥꯡꯗ ꯇꯣꯛꯂꯝꯗꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯃꯔꯝꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯆꯥꯔꯒ ꯍꯤꯡꯂꯤꯕꯅꯤ꯫ ꯕꯥꯏꯕꯜꯒꯤ ꯂꯨꯛ 13:10 ꯍꯥꯏꯔꯤ, ꯀꯔꯝꯕ ꯃꯤꯅ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯃꯃꯜ ꯍꯥꯟꯅ ꯄꯥꯊꯣꯛꯇꯅ ꯌꯨꯝ ꯑꯃ ꯁꯥꯕꯒꯦ? ꯑꯩꯈꯣꯏꯅ ꯆꯪꯍꯟꯅꯤꯡꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯪꯂꯕꯁꯨ ꯃꯁꯤꯒꯤ ꯑꯁꯥꯡꯕ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯄ ꯉꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩ ꯎꯖꯅꯤꯡꯏ꯫ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤꯗꯃꯛ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯁꯤ ꯐꯤꯗꯝꯅꯤꯉꯥꯏ ꯑꯣꯏꯕꯗꯨ ꯑꯩ ꯎꯖꯅꯤꯡꯏ꯫
ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯇꯧꯋꯤ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯍꯥꯏꯍꯟꯁꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯣꯏꯔꯛꯅꯕ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯇꯧꯒꯗꯕ ꯑꯗꯨꯗꯤ ꯇꯍꯥ-ꯇꯍꯥꯅ ꯋꯥ ꯉꯥꯡꯗꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯇꯁꯦꯡꯅ ꯈꯟꯊꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯧꯒꯗꯕꯅꯤ꯫ ꯄꯥꯎꯔꯧ 10:18 ꯍꯧꯔꯛꯄꯗ ꯇꯍꯥ-ꯇꯍꯥꯅ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯕꯗꯤ ꯑꯔꯣꯏꯕꯗ ꯌꯥꯏꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯨꯗꯛꯇ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯐꯪꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯄꯥꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯅ ꯐꯪꯕ ꯃꯇꯤꯛ ꯆꯥꯏ, ꯑꯩ ꯍꯧꯖꯤꯛ ꯐꯪꯗꯕ ꯌꯥꯗꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯐꯪꯒꯗꯕ ꯁꯨꯕꯤꯙꯥꯁꯤꯡ ꯑꯗꯨ ꯑꯅꯧꯕ ꯊꯕꯛ ꯆꯪꯂꯛꯄ ꯃꯤꯁꯤꯡꯅ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯐꯪꯗ꯭ꯔꯕꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯪꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯅ ꯏꯊꯥ ꯊꯥꯒꯠꯄꯤꯗ꯭ꯔꯤꯕ ꯑꯁꯤ, ꯃꯔꯝꯗꯤ ꯅꯪꯕꯨ ꯊꯥꯒꯠꯄ ꯌꯥꯕ ꯊꯕꯛ ꯏꯇꯧ ꯇꯧꯗꯦ꯫ ꯑꯩꯈꯣꯏꯅ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯑꯗꯨ ꯍꯣꯠꯅꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯃꯨꯠꯊꯠꯍꯧꯗ꯭ꯔꯕꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤ ꯃꯥꯡꯊꯍꯟꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯍꯣꯠꯅꯕ, ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯗ ꯉꯥꯏꯖꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯐꯕ ꯃꯍꯩ ꯌꯥꯟꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯕ ꯌꯥꯏ꯫ ꯃꯁꯤꯗꯤ ꯇꯞꯅ ꯇꯞꯅ ꯆꯥꯎꯈꯠꯂꯛꯄ ꯑꯃꯁꯨꯡ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯎꯈꯠꯂꯛꯄꯒꯤ ꯅꯤꯌꯣꯝꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯈꯖꯤꯛ ꯈꯖꯤꯛ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯅ ꯌꯦꯛꯅꯕꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯇꯁꯦꯡꯅ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯒꯗꯤ ꯂꯝꯒꯤ ꯁꯥꯁꯤꯡꯒꯤ ꯃꯁꯤꯡ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯃꯁꯤ ꯑꯅꯤꯁꯨꯕ ꯋꯥꯌꯦꯜꯂꯣꯟ 8:19ꯗꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯀꯤ ꯅꯃꯥꯡꯗꯒꯤ ꯖꯥꯇꯤꯁꯤꯡ ꯑꯗꯨ ꯈꯔ ꯈꯔ ꯄꯨꯊꯣꯛꯀꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯃꯁꯤꯗ ꯁꯥꯁꯤꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯊꯥꯖꯕꯗ ꯃꯁꯤ ꯅꯥꯄꯜꯅꯤ꯫ ꯍꯣꯠꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯐꯪꯂꯒꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯋꯥꯡꯅ ꯈꯟꯕ ꯍꯧꯔꯛꯀꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯀꯔꯤꯕꯨ ꯉꯥꯏꯔꯨꯒꯗꯒꯦ? ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ, ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯗꯃꯛ ꯅꯪ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨꯅ ꯅꯥꯄꯜ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯧꯕꯤꯃꯜ ꯎꯠꯄ ꯉꯝꯂꯣꯏ꯫ ꯗꯦꯕ ꯑꯃꯁꯨꯡ ꯑꯩꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕꯤꯃꯜ ꯎꯠꯄ ꯑꯣꯏꯖꯩ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯌꯧꯔꯛꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤ ꯌꯥꯝꯅ ꯆꯤꯟꯃꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯥꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯒꯥꯔꯤ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯊꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯉꯝꯒꯗ꯭ꯔꯅꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯃꯤꯌꯥꯝ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯑꯩꯅ ꯁꯤꯟꯈꯤꯕ ꯃꯤꯇꯤꯡ ꯑꯃ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯤꯑꯣꯏ 9 ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯅ ꯃꯈꯣꯏ 5 ꯑꯩꯅ ꯄꯨꯔꯛꯈꯤ꯫ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯒꯦ ꯍꯥꯏꯕꯁꯤ ꯈꯪꯖꯒꯗꯕꯅꯤ꯫ ꯅꯍꯥꯛ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯒꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯈꯪꯕꯅ ꯅꯍꯥꯛ ꯇꯧꯕꯤꯃꯜ ꯎꯠꯄ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯅꯍꯥꯛ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯋꯥ ꯉꯥꯡꯕ ꯆꯠꯄ ꯃꯇꯝꯗ ꯗꯦꯕꯀ ꯑꯩꯒ ꯍꯣꯇꯦꯜꯗ ꯂꯩꯅꯕꯒꯤ ꯁꯦꯜ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯅ ꯒꯥꯔꯤ ꯈꯥꯝꯐꯝ ꯑꯃꯗ ꯈꯥꯝꯂꯒ ꯇꯨꯝꯂꯝꯃꯤ꯫ ꯃꯤꯅꯤꯠ 30-45ꯃꯨꯛ ꯇꯨꯝꯂꯒ ꯒꯥꯔꯤ ꯈꯔ ꯑꯃꯨꯛ ꯊꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯐꯤꯔꯣꯜꯁꯤꯡ ꯌꯥꯝꯅ ꯑꯍꯣꯡꯕ ꯊꯣꯟꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯗ ꯆꯦꯠꯅ ꯊꯥꯖꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯩ ꯍꯔꯥꯎꯖꯩ, ꯃꯔꯝꯗꯤ ꯃꯗꯨꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯃꯁꯨꯡ ꯇꯧꯕꯤꯃꯜ ꯎꯠꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯤ꯫ ꯄꯤꯛꯅ ꯍꯧꯕ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨ ꯍꯟꯊꯅ ꯈꯟꯒꯅꯨ, ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯅꯪ
ꯊꯦꯡꯅꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯊꯦꯡꯅꯍꯟꯗꯨꯅ ꯅꯪꯕꯨ ꯇꯧꯕꯤꯃꯜ ꯎꯠꯄ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯀꯗꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤꯅ ꯅꯪꯕꯨ ꯆꯥꯎꯈꯠꯍꯟꯒꯗꯕꯅꯤ꯫ ꯈꯨꯗꯛꯇ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯕ ꯑꯗꯨꯅ ꯅꯪ ꯆꯥꯎꯈꯠꯍꯟꯒꯗꯕ ꯅꯠꯇꯦ, ꯅꯪ ꯉꯥꯏꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯂꯥꯡꯒꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯍꯥꯅ ꯊꯕꯛ ꯇꯧꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯇꯧꯗꯦ꯫ ꯃꯍꯥꯛꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯗꯤ ꯑꯩꯈꯣꯏꯗ ꯈꯥꯡꯕ ꯀꯟꯕꯒꯤ ꯃꯍꯩ ꯑꯗꯨ ꯁꯦꯝꯒꯠꯄꯅꯤ, ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒ ꯂꯣꯏꯅꯅ ꯀꯨꯏꯅ ꯈꯥꯡꯕ ꯑꯁꯤꯅ ꯍꯥꯏꯅ ꯀꯧꯕ DVD ꯑꯃ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯖꯒꯅꯤ꯫ ꯑꯩꯅ ꯇꯁꯦꯡꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯅꯪꯒꯤ ꯁꯃꯁ꯭ꯌꯥ ꯈꯨꯗꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯂꯩ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯅꯪꯕꯨ ꯊꯧꯒꯠꯀꯅꯤ, ꯃꯁꯤꯅ ꯅꯪꯕꯨ ꯆꯨꯝꯍꯟꯒꯅꯤ, ꯑꯐꯕ ꯃꯐꯝꯗ ꯃꯁꯤꯅ ꯅꯪꯕꯨ ꯆꯤꯡꯕꯤꯒꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyamna thakachri mahakna akhoi ngonda tawbiriba thakachri ngai haifam leite